ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯃꯇꯝ ꯑꯃꯗ ꯋꯥ ꯀꯛꯇꯨꯅ ꯋꯥꯒꯤ ꯑꯣꯏꯕ ꯄꯣꯠꯆꯩ ꯀꯌꯥ ꯁꯥꯕꯒꯤ ꯁꯤꯟꯐꯝ ꯑꯣꯏꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯃꯜꯂꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛꯇ ꯋꯥ ꯌꯥꯟꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯀꯛꯊꯠꯂꯕ ꯋꯥꯁꯤꯡ ꯑꯗꯨꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯀꯌꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯁꯥꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯜꯂꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯗꯨꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯐꯥꯎꯕ ꯎꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯑꯔꯩꯕ ꯈꯔꯅ ꯄꯦꯟꯊꯣꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯨꯄꯥ ꯑꯗꯨꯅ ꯎꯃꯪꯗ ꯋꯥ ꯌꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯋꯥꯄꯜ ꯑꯗꯨꯒꯤ ꯃꯌꯥꯏ ꯏꯊꯪ ꯊꯪꯕ ꯁꯔꯨꯛꯇ ꯑꯉꯛꯄ ꯐꯪꯂꯕ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯋꯥ ꯑꯃ ꯍꯧꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯋꯥ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯁꯦꯛ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯊꯥꯅ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯝꯃꯤ꯫ ꯋꯥ ꯌꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯈꯪꯅꯤꯡꯕꯒ ꯂꯣꯏꯅꯅ ꯆꯦꯛꯁꯤꯟꯅ ꯋꯥ ꯑꯗꯨꯕꯨ ꯌꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯃꯍꯥꯛꯅ ꯎꯔꯤꯕꯗꯨ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯁꯤꯗꯤ ꯅꯨꯄꯤ ꯃꯆꯥꯅꯤꯅꯦ꯫ ꯋꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯤꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯐꯖꯕ ꯑꯉꯥꯡ ꯑꯁꯤꯗꯤ ꯋꯥ ꯌꯥꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯌꯦꯡꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯇꯥꯕ꯭ꯔꯣ ꯅꯨꯄꯤ, ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯔꯛꯎ, ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯪꯂꯛꯂꯦ, ꯃꯁꯤ ꯌꯦꯡꯂꯨ ꯂꯥꯎ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯕꯗ ꯎꯃꯪꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯄꯨꯝꯕ ꯆꯤꯊꯗꯨꯅ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯄꯨꯡꯂꯪ ꯂꯪꯕ ꯃꯈꯩ ꯉꯥꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯅꯨꯄꯤ, ꯑꯉꯥꯡ ꯑꯁꯦ ꯊꯥꯒꯤ ꯃꯉꯥꯜꯒꯨꯝꯅ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏ, ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯦ ꯊꯥꯖꯩꯍꯦꯟꯕꯤ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯥꯖꯩꯍꯦꯟꯕꯤ ꯍꯥꯏꯅ ꯀꯧꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯑꯄꯤꯛꯄ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯗ ꯐꯤ ꯃꯆꯥ ꯑꯃꯅ ꯏꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯑꯗꯨ ꯅꯨꯄꯤ ꯑꯗꯨ ꯄꯨꯝꯁꯨꯝ ꯁꯨꯝꯍꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯡꯅꯥꯎ ꯃꯌꯥ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯈꯨꯕꯥꯛꯇ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯤꯉꯩꯗ ꯊꯣꯡꯅꯥꯎꯗꯒꯤ ꯅꯨꯡꯁꯤꯠ ꯁꯤꯠꯆꯤꯜꯂꯛꯇꯨꯅ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯕꯥꯛꯇꯒꯤ ꯄꯥꯏꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯆꯪꯗꯨꯅ ꯐꯥꯅꯕ ꯍꯣꯠꯅꯩ꯫ ꯁꯤꯠꯂꯝꯕ ꯅꯨꯡꯁꯤꯠ ꯂꯦꯞꯈ꯭ꯔꯕꯗ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯗꯨ ꯐꯤ ꯃꯆꯥ ꯑꯗꯨꯅ ꯌꯣꯝꯁꯤꯟꯗꯨꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯨꯝ ꯑꯉꯥꯡ ꯄꯤꯛꯂꯤꯕ ꯑꯃꯅ ꯆꯥꯎꯕꯒ ꯆꯞ ꯃꯥꯟꯅꯅ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯅ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯋꯥ ꯌꯥꯟꯕ ꯅꯨꯄꯥ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯎꯃꯪꯗ ꯋꯥ ꯌꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯃꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥ ꯌꯥꯟꯕ ꯃꯇꯝꯗ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯐꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯁꯨꯝ ꯏꯅꯥꯛ ꯈꯨꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯑꯗꯨꯒꯤꯁꯨ ꯐꯖꯔꯕ ꯇꯥꯡꯂꯕ ꯐꯤꯖꯣꯜ ꯀꯌꯥ ꯊꯣꯟꯕꯤꯔꯝꯃꯤ꯫
ꯃꯗꯨꯗ ꯅꯠꯇꯅ ꯆꯥꯕ ꯊꯛꯄꯁꯨ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯆꯥꯎꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕꯤ, ꯃꯁꯛ ꯃꯇꯧꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯤ, ꯌꯦꯡꯂꯨꯕ ꯈꯨꯗꯤꯡ ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤꯅꯗꯤ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯋꯥ ꯌꯥꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯋꯥ ꯍꯪꯅꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗ ꯃꯆꯥꯅꯨꯄꯤꯅ ꯇꯨꯝꯈ꯭ꯔꯤꯉꯩꯗ ꯃꯄꯥ ꯃꯃꯥ ꯑꯅꯤ ꯑꯗꯨ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ "ꯑꯩ ꯏꯆꯥꯅꯨꯄꯤꯒꯤ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯂꯩꯇꯥꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯨꯟꯖꯥꯁꯤꯡꯗ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯏꯆꯥꯁꯦ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ꯫ ꯃꯍꯥꯛꯀꯤ ꯐꯖꯕꯗ ꯃꯌꯥꯝꯁꯤꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯔꯦ꯫ ꯑꯩꯁꯨ ꯈꯪꯉꯤ ꯌꯨꯝ ꯑꯁꯤꯗ ꯏꯆꯥ ꯑꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯕ ꯉꯝꯒꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯃꯆꯥꯅꯨꯄꯤꯒ ꯆꯥꯟꯅꯕ ꯈꯣꯡꯕꯨꯔꯣꯏ ꯑꯃꯗ ꯊꯥꯖꯔꯒꯦ ꯍꯥꯏꯅ ꯋꯥ ꯍꯧꯗꯣꯛꯂꯝꯃꯤ꯫ "ꯅꯠꯇꯦ ꯄꯥꯕꯨꯡ, ꯑꯩ ꯄꯥꯕꯨꯡ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯏꯃꯥ ꯄꯥꯕꯨꯡꯅ ꯂꯥꯞꯅ ꯏꯟꯊꯣꯛꯀꯦ ꯈꯜꯂꯤꯕ? ꯑꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏꯅꯦ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯕ ꯉꯝꯒꯅꯤ? ꯏꯄꯥꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯑꯗꯨꯅꯅꯦ ꯏꯁꯥ ꯈꯛꯀꯤ ꯈꯟꯕꯗꯤ ꯂꯥꯟꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯦ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯍꯤꯡꯅꯕ ꯍꯣꯠꯅꯔꯣ꯫ ꯏꯄꯥꯅ ꯅꯪꯕꯨ ꯅꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯅꯝꯐꯨꯗ ꯊꯥꯖꯕꯁꯨ ꯄꯥꯝꯗꯦ꯫ ꯑꯗꯨꯅꯅꯦ ꯅꯪ ꯁꯤꯃꯇꯪꯗꯤ ꯌꯥꯎ꯫ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯦꯛꯇ ꯈꯟꯖꯧ"꯫ ꯊꯥꯖ ꯍꯦꯟꯕꯤꯅ ꯃꯄꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯁꯤꯖꯩ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯅꯍꯥ ꯄꯥꯈꯪ ꯃꯈꯣꯏ 5 ꯊꯥꯖ ꯍꯦꯟꯕꯤꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯊꯥꯖ ꯍꯦꯟꯕꯤꯕꯨ ꯃꯤꯠꯆꯥꯅꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯊꯥꯖ ꯍꯦꯟꯕꯤꯗꯤ ꯃꯥꯏꯊꯣꯡꯗ ꯀꯔꯤꯁꯨ ꯅꯣꯛꯇ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯖ ꯍꯦꯟꯕꯤꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯈꯟꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯋꯥꯈꯜ ꯆꯔꯥꯡꯅꯔꯝꯃꯤ꯫ "ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯠꯁꯛꯁꯤꯡ ꯄꯨꯔꯛꯄ ꯄꯥꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯉꯝꯕ ꯊꯣꯛꯂꯕ ꯉꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯂꯨꯍꯣꯡꯒꯅꯤ"꯫ "ꯅꯨꯡꯁꯤꯕꯤ, ꯅꯪꯅꯕꯨ ꯄꯥꯝꯂꯕꯗꯤ ꯊꯥꯁꯤꯒꯤ ꯑꯍꯤꯡꯗ ꯊꯥ ꯐꯖꯅ ꯉꯥꯜꯍꯟꯒꯦ꯫ ꯑꯄꯥꯝꯕꯇ ꯍꯥꯏꯌꯨ꯫ ꯑꯩ ꯅꯉꯣꯟꯗ ꯋꯥꯍꯩ ꯑꯅꯤꯈꯛꯇ ꯍꯥꯏꯒꯦ: ꯒꯦꯠ ꯑꯥꯎꯠ꯫ ꯑꯁꯨꯛ ꯐꯖꯔꯕꯤ ꯑꯁꯤꯗꯕꯨ ꯊꯥꯁꯤꯗ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯅꯪꯅꯕꯨ ꯄꯥꯝꯂꯕꯗꯤ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛ ꯀꯌꯥ ꯄꯨꯔꯛꯀꯦ"꯫ "ꯃꯖꯥ ꯏꯕꯦꯝꯃ, ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯁꯨ ꯇꯥꯔꯨꯅꯨ꯫ ꯃꯖꯥ ꯏꯕꯦꯝꯃꯒꯤꯗꯃꯛꯇ ꯍꯤꯔꯥꯃꯅꯤ ꯀꯌꯥ ꯁꯃꯨꯗ꯭ꯔ ꯏꯔꯣꯜꯅꯨꯡꯗꯒꯤ ꯄꯨꯔꯛꯀꯦ"꯫ "ꯑꯩ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ ꯑꯗꯨꯒ ꯍꯤꯔꯥꯃꯅꯤꯁꯨ ꯑꯃꯠꯇ ꯄꯥꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯗ ꯑꯩ ꯋꯥ ꯑꯃꯃꯝꯗꯤ ꯍꯥꯏꯕ ꯄꯥꯝꯃꯤ꯫ ꯑꯍꯥꯟꯕꯗ, ꯅꯍꯥꯛꯅ ꯏꯟꯗꯤꯌꯥꯗ ꯆꯠꯇꯨꯅ ꯂꯥꯏꯅꯤꯡꯕ ꯃꯨꯅꯤꯅ ꯁꯤꯖꯤꯟꯅꯅꯕ ꯅꯨꯡꯅ ꯁꯥꯕ ꯇꯦꯡꯀꯣꯠꯇꯣ ꯑꯩꯒꯤꯗꯃꯛꯇ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕꯁꯨ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯅꯨꯄꯥ ꯑꯗꯨꯗꯅ ꯏꯁꯇꯔꯟ ꯁꯤꯒꯤ ꯃꯐꯝ ꯑꯃꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯆꯤꯡꯗꯣꯜꯗ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯁꯅꯥ ꯉꯥꯛꯇꯅ ꯑꯣꯏꯕ, ꯑꯗꯨꯒ ꯎꯁꯥꯁꯤꯡ ꯑꯗꯨꯗ ꯍꯤꯔꯥꯃꯅꯤ ꯀꯌꯥ ꯄꯥꯟꯒꯗꯕꯅꯤ꯫ ꯎ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯎꯁꯥꯗꯨ ꯊꯦꯛꯂꯒ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯕꯨ ꯎꯁꯤꯠꯇꯗꯅ ꯁꯥꯁꯤꯟꯅꯕ ꯑꯣꯏꯅ ꯄꯨꯔꯛꯄꯗꯤ ꯌꯥꯔꯣꯏ"꯫ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥ ꯑꯗꯨꯗꯅ ꯆꯥꯏꯅꯥꯗ ꯆꯠꯇꯨꯅ ꯐꯥꯌꯔ ꯔꯦꯠꯀꯤ ꯊꯧꯔꯤ ꯑꯗꯨ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯃꯔꯤꯁꯨꯕ ꯅꯨꯄꯥ ꯑꯗꯨꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯃꯆꯨ 7ꯅ ꯂꯪꯕ ꯍꯤꯔꯥꯃꯅꯤ ꯃꯅꯤ ꯑꯗꯨꯁꯨ ꯗ꯭ꯔꯥꯒꯣꯟꯒꯤ ꯃꯀꯣꯛ ꯊꯛꯇ ꯌꯥꯎꯔꯤꯕꯗꯨ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕ ꯅꯍꯥꯛꯀꯤꯅ ꯁꯦꯝꯕ꯭ꯔꯥꯡꯅ ꯃꯆꯤꯟꯖꯥꯛ ꯆꯥꯕꯗ ꯌꯥꯎꯈꯤꯕ ꯃꯍꯥꯛꯀꯤ ꯆꯈꯥꯎꯗ ꯌꯥꯎꯔꯤꯕ ꯊꯔꯣꯏ ꯑꯗꯣ ꯑꯩꯒꯤꯗꯃꯛꯇ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇꯗꯤ ꯊꯥꯒꯠꯆꯔꯤ"꯫
ꯊꯥꯖꯍꯦꯟꯕꯤꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯁꯤꯟꯅꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯒ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯃꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅꯇ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯈ꯭ꯔꯦ꯫ ꯊꯥꯖꯍꯦꯟꯕꯤꯅ ꯊꯕꯛ ꯁꯤꯟꯅꯈꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯈꯤꯔꯝꯗꯦ꯫ ꯊꯥꯖꯍꯦꯟꯕꯤꯒꯤ ꯃꯄꯥꯅ ꯃꯃꯥꯗ ꯑꯅꯤꯁꯨꯕ ꯅꯨꯄꯥ ꯑꯗꯨ ꯀꯝꯗꯧꯒꯦ ꯍꯥꯏꯅ ꯋꯥ ꯍꯪꯂꯝꯃꯤ꯫ ꯏꯁꯇꯔꯟ ꯁꯤꯗꯅꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯌꯥꯝꯅ ꯀꯟꯅ ꯁꯤꯠꯂꯝꯃꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯁꯥ ꯑꯗꯨ ꯊꯦꯛꯄ ꯉꯝꯗꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯌꯥꯔ ꯔꯦꯠꯀꯤ ꯃꯅꯥꯛꯇ ꯌꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯌꯥꯔ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯇꯝꯊꯤꯔꯕ ꯍꯤꯡꯆꯥꯕ ꯊꯦꯡꯅꯗꯨꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯔꯤꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯗ꯭ꯔꯥꯒꯣꯟ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯎꯃꯪ ꯑꯗꯨꯒꯤ ꯐꯤꯚꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯉꯥꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯦꯝꯕ꯭ꯔꯥꯡ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯆꯤꯛꯂꯛꯄ ꯅꯠꯇꯅ ꯀꯔꯤꯁꯨ ꯐꯥꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯉꯥꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕ ꯅꯨꯄꯥ ꯑꯗꯨꯃꯗꯤ ꯏꯟꯗꯤꯌꯥꯗ ꯃꯨꯅꯤꯅ ꯁꯤꯖꯤꯟꯅꯅꯕ ꯅꯨꯡꯅ ꯁꯥꯕ ꯇꯦꯡꯀꯣꯠ ꯑꯗꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯀꯣꯟ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯊꯥꯖꯍꯦꯟꯕꯤ ꯃꯁꯥꯒꯤ ꯃꯉꯥꯜꯅ ꯍꯦꯟꯈꯤꯕꯅ ꯀꯣꯟ ꯑꯗꯨꯅ ꯀꯔꯤꯁꯨ ꯃꯉꯥꯜ ꯂꯪꯈꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯐꯝ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯏꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯅꯕ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏ ꯂꯩꯇ꯭ꯔꯕꯔꯥ? ꯏꯅꯤꯡꯊꯧ, ꯌꯨꯝꯁꯤꯃꯛꯇꯗ ꯏꯅꯤꯡꯊꯧꯅ ꯌꯥꯏꯐꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯍꯦꯟꯕꯤꯒꯤ ꯃꯃꯥꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯃꯉꯛ ꯅꯣꯟꯅꯗꯨꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯦ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯑꯩꯒ ꯂꯨꯍꯣꯡꯂꯁꯦ ꯍꯥꯏꯅ ꯈꯨꯔꯨꯝꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯏꯐꯝꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯥꯛꯄꯤꯌꯨ꯫ ꯃꯥꯒꯕꯨ ꯂꯨꯍꯣꯡꯅꯦ ꯍꯥꯏꯔꯕꯗꯤ ꯄꯨꯝꯅꯃꯛ ꯑꯩ ꯄꯥꯡꯊꯣꯛꯆꯒꯦ꯫ ꯑꯗꯣꯝꯒꯤ ꯑꯌꯥꯕꯗꯨꯅ ꯅꯆꯥꯅꯨꯄꯤꯕꯨ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ꯫ ꯃꯍꯥꯛꯅ ꯀꯔꯤ ꯄꯥꯝꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯑꯩ ꯈꯪꯗꯣꯛꯆꯒꯦ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯍꯣꯏ, ꯌꯥꯅꯤ ꯏꯅꯤꯡꯊꯧ, ꯍꯦꯛꯇ ꯐꯝꯕꯤꯌꯨ, ꯑꯩ ꯏꯆꯥꯅꯨꯄꯤꯕꯨ ꯀꯧꯊꯣꯛꯆꯔꯛꯀꯦ꯫ ꯅꯤꯡꯊꯧ ꯑꯗꯨ ꯊꯥꯖꯍꯦꯟꯕꯤꯕꯨ ꯎꯔꯅꯤ ꯈꯟꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯆꯔꯥꯡꯅꯔꯝꯃꯤ꯫ ꯊꯥꯖꯍꯦꯟꯕꯤꯕꯨ ꯎꯔꯨꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯀ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯋꯥꯁꯤꯡ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯏꯅꯤꯡꯊꯧꯅ ꯄꯥꯡꯊꯣꯛꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯩ꯫ ꯗ꯭ꯔꯥꯒꯣꯟꯒꯤ ꯁꯅꯥ, ꯐꯌꯥꯔ ꯔꯦꯠꯀꯤ ꯊꯧꯔꯤ, ꯑꯗꯨꯒ ꯁꯅꯥ ꯉꯥꯛꯇꯒꯤ ꯎꯒꯤ ꯃꯁꯥ, ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯗꯣꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯄꯤꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛꯀꯤꯗꯃꯛꯇ ꯋꯥ ꯑꯃꯇꯪꯗꯤ ꯍꯥꯏꯒꯦ꯫ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗꯣ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ, ꯑꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕ ꯑꯗꯨꯅꯤ꯫ ꯃꯁꯤꯅ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯐꯔꯦ, ꯑꯩ ꯌꯥꯔꯒꯦ꯫ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯑꯗꯨꯅ ꯑꯩꯒꯤ ꯌꯥꯊꯪ ꯑꯣꯏꯔꯒ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪꯗꯤ ꯍꯥꯏꯒꯦ꯫ ꯅꯍꯥꯛꯁꯦ ꯊꯧꯅꯥ ꯐꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯖꯅ ꯍꯥꯏꯖꯔꯤ, ꯑꯩꯁꯦ ꯅꯍꯥꯛꯀꯤ ꯃꯔꯨꯞ ꯑꯣꯏꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯅꯤꯡꯊꯧ ꯑꯃꯗꯤ ꯊꯥꯖꯍꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤ ꯃꯔꯨꯞꯀꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯨ ꯊꯥꯖꯍꯦꯟꯕꯤꯒꯤ ꯈꯟꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯕꯗ ꯃꯆꯥꯅꯨꯄꯤ ꯊꯥꯖꯍꯦꯟꯕꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯨꯔꯦ꯫ ꯏꯄꯥꯒꯤ ꯊꯥꯖꯍꯦꯟꯕꯤ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯄꯥꯕꯨꯡ, ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯠ ꯇꯠꯇꯅ ꯎꯏ꯫ ꯅꯈꯣꯏ ꯊꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩ ꯋꯥ ꯑꯁꯦ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ? ꯑꯩꯁꯦ ꯃꯪꯗ ꯊꯥꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯥꯒꯤ ꯃꯅꯥꯛꯇ ꯄꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯃꯪꯗ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯟꯗꯛ ꯊꯥ ꯑꯁꯤꯒꯤ ꯅꯨꯃꯤꯠ 15ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯂꯅꯤ꯫ ꯑꯩ ꯄꯥꯕꯨꯡꯕꯨ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ꯫ ꯃꯄꯥꯅ ꯊꯥ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥ ꯑꯗꯨ ꯏꯃꯛ ꯃꯛꯁꯤꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯥꯒꯤ ꯃꯉꯥꯜꯕꯨ ꯍꯨꯔꯥꯟꯈꯤꯕꯒꯨꯝꯅ ꯃꯛꯁꯤꯟꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯄꯥ ꯑꯗꯨ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫
ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯋꯥꯔꯦꯞ ꯑꯃ ꯇꯥꯔꯝꯃꯤ ꯃꯗꯨꯗꯤ ꯍꯟꯗꯛ ꯊꯥ ꯑꯁꯤꯒꯤ ꯅꯨꯃꯤꯠ 15ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯥꯖꯩꯍꯦꯟꯕꯤꯕꯨ ꯐꯥꯅꯕ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯑꯀꯟꯕ ꯌꯥꯊꯪ ꯇꯥꯎꯊꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 15ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯊꯥꯖꯩꯍꯦꯟꯕꯤꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯊꯧ ꯂꯥꯟꯃꯤ ꯀꯌꯥꯅ ꯌꯨꯝ ꯑꯗꯨꯕꯨ ꯏꯀꯣꯏ ꯀꯣꯏꯅ ꯀꯣꯏꯁꯤꯜꯂꯝꯃꯤ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯈꯪꯂꯕꯗ ꯃꯄꯥꯅ ꯃꯆꯥꯕꯨ ꯁꯥꯐꯅꯕꯒꯤꯗꯃꯛꯇ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥꯗ ꯊꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯇꯤꯌꯥꯗꯒꯤ ꯂꯪꯂꯕ ꯃꯉꯥꯜ ꯑꯃ ꯀꯥꯞꯊꯔꯛꯂꯝꯃꯤ꯫ ꯃꯉꯥꯜ ꯑꯗꯨꯅ ꯀꯟꯃꯟꯈꯤꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯃꯤꯠ ꯊꯛꯀꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯇꯤꯌꯥꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯀꯌꯥꯒ ꯂꯣꯏꯅꯅ ꯗꯣꯂꯥꯏ ꯑꯃꯒ ꯄꯨꯟꯅ ꯄꯥꯏꯊꯔꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯅ ꯈꯣꯡꯂꯤꯕ ꯕꯥꯁꯤꯒꯤ ꯃꯈꯣꯜꯗ ꯊꯥꯖꯩꯍꯦꯟꯕꯤ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤꯗꯨꯅ ꯃꯊꯟꯇ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯄꯥꯏꯊꯣꯔꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯅ ꯐꯖꯔꯕ ꯃꯇꯨ ꯑꯃꯅ ꯊꯥꯖꯩꯍꯦꯟꯕꯤꯗ ꯊꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯩꯍꯦꯟꯕꯤ ꯌꯥꯝꯅ ꯐꯖꯔꯕ ꯁꯛꯐꯝꯗ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯄꯥꯕꯨꯡ, ꯅꯍꯥꯛꯅ ꯑꯩꯍꯥꯛꯄꯨ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯍꯟꯕ ꯇꯥꯔꯦ, ꯑꯩꯒꯤ ꯏꯊꯧ ꯄꯥꯡꯊꯣꯛꯅꯕ꯫ ꯀꯔꯤꯕꯨꯅꯣ? ꯑꯩ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯏꯕꯦꯝꯃ꯫ ꯊꯥꯅ ꯃꯝꯂꯤꯕ ꯃꯛꯁꯤꯜꯂꯤꯕꯁꯦ ꯑꯩꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯕꯒꯤꯅꯤ꯫ ꯑꯩꯁꯦ ꯊꯥꯒꯤ ꯃꯉꯥꯜꯅꯤ꯫ ꯊꯥ ꯑꯁꯦ ꯑꯩ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯄꯨꯡ ꯐꯥꯅ ꯉꯥꯟꯗ꯭ꯔꯦ꯫ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯀꯥꯡꯂꯨꯞ ꯄꯨꯝꯕꯒꯤ ꯃꯝꯂꯕ ꯋꯥꯈꯜꯕꯨ ꯃꯉꯥꯜ ꯄꯤꯔꯤꯕꯅꯤ꯫ ꯑꯩꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯍꯥꯟꯕ ꯈꯣꯡꯗꯥꯔꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯋꯥꯃꯟꯈꯤꯗꯨꯅ ꯋꯥꯈꯜ ꯊꯣꯛꯂꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯋꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯩꯕꯨ ꯊꯦꯡꯅꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯆꯠꯈ꯭ꯔꯒꯅꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯑꯩꯈꯣꯏ ꯀꯥꯎꯊꯣꯛꯄ ꯉꯝꯅꯗ꯭ꯔꯥ? ꯏꯃꯥ, ꯑꯩ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯏꯃꯥꯕꯨ ꯎꯅꯕ ꯂꯥꯛꯀꯅꯤꯌꯦ꯫ ꯏꯃꯥꯅ ꯑꯩꯕꯨ ꯎꯕ ꯐꯪꯂꯣꯏꯗꯕꯁꯦ ꯑꯩꯅ ꯑꯇꯤꯌꯥꯗ ꯊꯣꯛꯇꯕ ꯅꯨꯃꯤꯠ ꯑꯗꯨ ꯈꯛꯇꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯗ ꯊꯥꯖꯩꯍꯦꯟꯕꯤꯅ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯕꯗ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯥꯂꯦꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯊꯥꯖꯩꯍꯦꯟꯕꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯃꯃꯥ ꯃꯄꯥ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯗꯣꯂꯥꯏ ꯑꯗꯨ ꯇꯣꯡꯂꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯝꯂꯦꯟ ꯊꯥꯒꯤ ꯂꯩꯕꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯆꯥꯅꯨꯄꯤꯅ ꯆꯠꯈ꯭ꯔꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯇꯝ ꯆꯨꯞꯄꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜꯕꯨ ꯃꯆꯥꯅꯨꯄꯤꯃꯛꯅꯤ ꯈꯟꯗꯨꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯄꯨꯡ ꯐꯥꯔꯕ ꯊꯥꯕꯜ ꯑꯗꯨꯕꯨ ꯌꯦꯡꯖꯗꯨꯅ ꯑꯋꯥꯕ ꯄꯨꯝꯕ ꯄꯣꯊꯥꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯠꯇꯒ ꯂꯨꯍꯣꯡꯗꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯌꯦꯡꯖꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯊꯥꯖꯩꯍꯦꯟꯕꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯒꯤ ꯃꯌꯨꯝ ꯑꯗꯨꯁꯨ ꯍꯥꯟꯅꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯌꯨꯝꯒꯤ ꯑꯍꯣꯕ ꯁꯔꯨꯛꯇ ꯊꯥꯕꯜ ꯃꯉꯥꯜ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯊꯥꯖꯩꯍꯦꯟꯕꯤꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯤ ꯈꯜꯂꯒ ꯄꯨꯟꯁꯤ ꯑꯗꯨꯃ ꯌꯥꯝꯅ ꯆꯤꯛꯅ ꯂꯦꯜꯂꯝꯃꯤ꯫